ngarang numidang saurakna pung 10:30 taba matamda mata Bualian Surchanpurda yum ama maina chakhre mai asi short circuit tagi oramba yai hade thangoi bandar laisang ama lut tauram lehana social media sanga thaganarakle makhatawa pawngai minase Nscn IM gi captain ama yauna Nscn Y gi kadar taret Zelarong United Front ZUF ta changjakhre Kuki Kasare Garo na singbu tribe sing Scheduled tribe ni haibasu Nagaland gi yellow purup sing ni haibadi yaro haina CM ni fiuna phongdokre Naga tribe sing oiriba Kuki Kasare Garo amade Karbi tribe sing ase Constitution Nagaland Scheduled Tribes 1970 order gi makhada Scheduled Tribes sing ni haijarabasu makhoibu Nagaland gi yellow purup sing ni haibadi khagyaro haina Chief Minister ni fiuna na phongdokre wafam ase Nagaland gi DDSC stadium da Tenjimi Union Dimapur TUD gi Golden Jubilee celebration da wangang bada phongdokhibane unity gi mathau taba indigenous rights ngakuna thamba amadi responsible oiba governance laibaki mathau taba singi hiramda wangang laduna CM ne fiuna hai unity have si phurup amagi khwaidi gi maru oiba pangal ne unity gi khuthang da phurup adu chawkhatpa tangdu leitaba amadi miyam na ikai khumnagadoribane Nagaland da indigenous identity gi matang da chamamnaba khara lerakle masida miyam na khangadabade Naga tribe sing ase Constitution Nagaland gi ST order gi makhada Scheduled tribe ne haijarabasu Nagaland gi yellow phurup sing ne haibadi yaroi haiba Naga tribe sing asida Scheduled tribe ki certificate pibage eligibility asisu makogi imung manung sing na kumja 1963 gi December 1 gi mamangda Nagaland da laktuna matam adudagi lerakhiba miyoi sing oiraba matamda ta pigane haike Nipurio na makhatarduna mamang sahida hudokiba Register of Indigenous Inhabitants of Nagaland RIIN enumeration exercise na kumja 1963 gi mamang dagi Nagaland da khundaduna lerakhiba miyoi singbu masak khangdoknaba honare adubu process asi tribal organization singna court writ petition file torokpadagi ngasi phawba panthaduna lerakhibane adubu Nagaland gi lengakna lamdam sigi indigenous community singi yengduna amasung khundaduna leiriba Naga tribe singi su yaiphanaba khanduna balance oiba moong da thabak makha chathanaba sem sare Nagaland gi yellow phurup singbu ngaktuna thamba haibasi lenga asigi khwaidigi maroiba thodangni masigi matungina Nagaland da ILP su hena mara chesil hale haike thoramadu da Nagaland gi hanagi CM Surho Jeli Laijitchu Manipur gi MLA Losi Diko amadi Tenjimi tribe singilu singba singsu sarugya ke Tenjimi Union da Nagaland amasung Manipur gi tongan ba Naga tribe sing yawi haide ASPI na dialysis service makhata na piragane hairakpada Mp Bimol na thagatpa phongdokre Inner Manipur Parliamentary Constituency ki MP oriba Dr. Angomcha Bimol akujamna Association of Healthcare Providers India ASPI Manipur chapter ki president oriba Dr. Palin Khodongbamda aiba serol thaduna All Manipur Dialysis Patient Association gi miyoi singna lamdamsida dialysis service leblagani haibagi wafam leibadagi nungnangba phongdokhraba matung ASPI na dialysis service makhata na piragane haibagi thajaba thamlakpagi damak thagatba phongdokhre haide serol amada MP Bimol akujamna AMDPA da ASPI Manipur chapter na khajaba piduna dialysis service ki mateng na hingliba miyoi sing asida ahenba khudong chadaba mayo na handanaba warep lorokpase thaganingai ne asiguma phirep lobang amba haibase humanitarian value khangba amasung top leadership ki qualities chenbana ngambane seraksida thasigi loidringai da lupa crore de phumanga rongi oiba senpham thadoraklagani haibagi akhanaba paw ama phangi file adu hojik Manipur lega ki finance department da leire haina tai masiga mari lenana ehaki maikai dagi pithokadaba senpham sing adugi matangda angamba thakta yengsanaba honagane ASPI Manipur chapter na labdam sigi miyamgi damak lawriba khongthang ase thagali haike Palel ki thawdok ki matangda yasanaba porakre hawkiba October 13 da Palel lambi ki kakseng lamkhai Bijaypur manakta monsang mahero lup ki luseng bamari meitei masa khara na phukiba thawdok ki matangda ngarang nakalani ki marakta monsang naga customary law gi makhada yasanaba porakre ZUF hawda leba Nejimono monsang memorial hall da ngarang ayuk pung 13 tab da pangthokiba apunba mifam aduda victim party ki maikaida monsang tribe union aduga
culprit ki maikay da United Committee palel gi mihut sing saruk yaduna thaudok adubu monsang naga customary law gi makhada ngarang yasin na porakhibane nakalani gi marta wari sanabadu da victim amasung culprit ki imung manung gi miyoi sing su saruk yakhe nakalani magna matung tarakpada community ani asigi marta pam da thaudok sing thokhandana bapunna thabak lokhatpa amade naga amasung mite ani gi marta amana amabu ikai khumnaduna adumak noksi sanana lemina bahaiba wafam su yana ki haina apun serol amada phongdoropaga loinana nakalani gi marakta yasinaba poraknaba honabada asoba thodang laukiba civil society organization sek amadi thodo asigi matangda matam chana action lokhatkibagi daba kaksung police station gi OC amadi person singbusu thagat phongdokhi ningsingbe ai thodo adu hek thokpaga kaksung police station da wakatpadagi mathangi namita thodo adu da senaba mioi mapan phagat pangam khibane lambi semjun dabagi mayokta sangsilak pa khongjang hena kansinle kumbi kaithal phawduna chatliba state highway amasu oiriba wangu phawbagi lambi yauna kumbi thongkhongdagi ithai wa pokpi ongamen taba lambi yauna kumbi lamlongdagi ithai beres phawbagi lambi sing semjun dre haiduna miyamna sangsilak liba khongjang hena kansil handuna lambi asi khaktanatana intervillage road singsu miyamna thoraktuna thinjin khre haide khongjang asina maram oiraduna passenger gari sing sen khidre amasung kumbi kaithal kana khidabaga loinana dukan singsu thong hangna khidre adumoinamak essential service yauna ana ayek amadi lininga mari lenaba thoram sing yauna laulokpa khawbagi thabak singdadi athengba sina konsin khide hairi khongjang asida saruk yakhibi kumbigi mera paibi m induna hai sangselakliba khongjang asi ngasi numit nini humni suro phawbada mari lenaba lengaki losangi official singna miyang amata changlaktre khungangi manung hanjinba maphamda lairiba miyambu karisu leitana khanba amasung thawoidabagi thawong asi pende lambi semjandabagi mayakta khongjang sangselakliba sing yeknaba oina ubigano hadaki khongjang asidi haunaruba tawdana haurakpa miyamgi khongjang ne masida politics ka hiram amata damari lenade khongjang asida politics ki wafam posilakpa haibasi yamna pikpa wakhal masakhan numiyoi khaktara tawbani hairaduna bangi khongjang asida school college ki mahiroi singsu yausilaktuna mahisang sing thonglon khre hairi khongjang asi miyoi khara khaki nate hairaduna kumbi assembly constituency koliba mafamda leiba miyamna amata oina sawan minaduna lambi asi semjindri phawba khongjang asi makhatana sangsin minasi haike panba yabadi Manipur gi phibam phatraba lambi sing lengak na semjindabadagi miyamna khongjang changsilaklaba matung sembagi thodok mathang thoraklibani hairi lupa mari na kataidagi seng leiba phangane lengak na IDP sing ki thabak tawbada puksel seng de uthokjabane haina Bimol na phongdokhre Alternative Theatre Group ki tarasuba mapok kumon ki thoram iboyama sumang lila sanglen da pangthokhibaga loinana Theatre Group asina pangthokpa Hajari mayam Rosine iba amadi direction piba nupi khaktagi sumang lila aikhogi yumsu miyamda utkhre thoramadu thoiba mithunglen oina saruk yaba lakhiba Lok Sabha gi MP Angomcha Bimol akoijamda pawmi singna hangba wahangi pakhum piraduna hai lengaklon chanapathap lengak leitraba maphamda leiba leibak miyambudi angam hanarakani rakani lengak amagi mathau si miyambu section na ngak senba adune hauze angam ba hatok na ba chana bagi moong da leiriba si leifam thokte IDP sing da lengak na lupa mari da sing layu hairu bagi watho ama lakliba si yam da laibak thibane lengak na IDP sing gi damak nek thina thigatuna thabak tawbagi mahutta pangtaw da tawsanba laigi saban thadopagi moong adumak ni chatharakliba si lengak na IDP sing gi damak nek thina puksel seng na thabak tawde haibagi khudam haibabu sahi asigi April 13 thoida chief secretary yauna pangthokkiba mifamda IDP ki sabsaba masin puthopa ngamdriba sini lengakna IDP sing ki sabsaba policy ama semba ngamde ngahak ki yana ba pangtaw da tawsinbagi mami chawna tai April 12 gi mifam adada warep laukiba December tha phawbugi manungda relief camp sing thupsinba haiba adugi makha chatharakpa thabakni handak lupa mari na senglayu hairubagi wathok laklibasi haujupu lupa mari na kadai dagi seng laigani FCI dagi thadarakpada lupa ahum da seng phanganbagi wani haujupu karamba dukan dagi lupa mari na seng laigadawribano IDP masing phawba sabchana khangdana sahi ani asi mataw karamna IDP singi sel pathokuna silam libano thum leibagi wathok phawba tholakhibaduni asi haiduna hunabagi wanate legislature amoina lengakna torokpa thabakta soirabadi madugi haifam thokpani asoibada yengduna leibagi mahutta matung soiraktanaba khunna thillaga taklibani hunabani haina lobudi langane hiramasigi matang da handakki nongjum mefamda parliament bu oiro ministry da bu oiro sabchana thenagani haina phongdokhi under North East State
sing punsilaga anawa party ma semduna North East ki common interest da thenglagani haina laukthoraki matangda paumi singna makhata na hangba wahangi pakhum piraduna hai North East state punsilaga common interest da thengnabagi di taramna OA adubu regional party singna punsilakliba asigi motive su khangdokpa change maramdi hojik punsilaga thabak tawgani hairatriba sing asi regional party oirabasu national party singapore satminari bangaktane North East khaktagi common forum ama sembagi di yamna phai MP sengisu North East MP forum ama semduna leire punsinbagi wadi forum ama semlaga punsinaduna thabak tawminarabasu yai national party ga punna satminariba miyoi ngaktana punsilaga anauba North East ki party ama semgane hairakpanina khudak te hekta phare haiba ngamde haina pakhum pirakhe Amzubulana uhana pohonariba PUCL ki report handoknaba legal notice thakre hare All Manipur Working Journalists Union Amzubulana uhana pohonaduna yumpham yautaba wafam kaya ama phongliba People's Union for Civil Liberties PUCL ki report numit kuntrani ki manungda handoknaba legal notice thaduna warning tawkhre hiramasigi matangda amju amasung EGM na punna thadorpa cherol amagi matungina legal notice adu media legal committee ki member advocate Chandra Kumar na amju gi mahut sinduna thakibane maroina legal notice asi PUCL na phongkiba report amada amju gi mingchathi hanba yaba yumpham yaudaba wafam kaya yaurapodagi hairiba report adu ngasidagi tharaga numit kuntrani ki manungda handoknaba khanghanbaga loinana karigumba hairiba wafam masi thawoidaba tarabadi Bharatiya Nyaya Sanhita 2023 ki makhada criminal case ki makhada civil suit tawragani hana su khangankhe PUCL na phongkiba report aduda amjubu godi media haiba wahi sijinabaga loinana decisive role lauduna misamikhai naina pau phongi masigi mathakta amjubu journalist singi mayokta lautunabagi thawong kya chathai amadi union asagi membership norms amadi legal media ownership framework pu lana uhanabu wafam phongtokpagi mathakta Imphal based mitai media wahai sizinaba amasung illegal immigrants sing yokhatpa aranba wafam kya su ide amju amasung EGM ki serol aduna makha taraduna hai amju ge membership asi masagi constitution national law amadi state DIPR gi guideline gi matungina leibane RNI register tawba publication sing da thabak tawba working journalist sing gi apunba body amane masigi mathakta PUCL gi report aduna sahi kya journalist ki ethics amadi freedom of express haibasida kathoktuna lakleba amju gi mingsat sokhalle haina makha tare khunekta chatpa apunbagi wakhal khanba saba mafurupu yoleba maitai sing section bio haina KKL na phongdokkhre hingminariba mafurup singlasu masagi oijaba thina bhorabada mitai bu saiba hunba khudakta lepkutabane haire lairi haiba saba masana masabu khangbada lamba laitre khanjaba khunekta chatpa laibak nungsiba apunbagi wakhal khanba saba mafurupu yoliba maitai sing section bio amadina khoigi lamchat hongdokpiyo haina KKL na phongdorokpaga loinana hingminariba furup singlasu masagi oijaba thina bhorabada mitai bu saiba mitai bu hunba khudakta lepkutabane haina kanglaipa kanbalok KKL Manipur na phongdorakle KKL ki Secretary General Wangsa yu ngamkhai nga puna thadorokpa serol amana hai haukiba numit kharani asita Manipur ki tongan ba phurup kharana sinba khana nainaba ki mifam kharada maitai singbu lana yengba miting kaya amadi ngang sakpa thengnai I punba maitai singi marakta su masara masabu maitai ni kaujaduna masage oijaba thiba wangang wafam kaya phongdokpa su thengnai masi aikhoi pumbagi oina laibak thibani Manipur si isau taba masagi hauna lonchat lisat kya semjaduna hingjarakhiba amadi hingliba leibakni pikraba leba asida ngasidi tongan no phurup kaya na magi lining lisat chanabi kaya da hingliba leibakni adubo hairiba leba asigi masak amadi punsi mahing asibu sagatna bohonarakiba phurup ama haiba tarabadi maitai aibadi salai tarat ki macha machu sing asini haibasidi kakpa yadraba matam khudingda sumdurata leiragadaba wafamne ngasilamda masida hingminariba phurup kaya gi wari maru amadagi hingminarakiba ngasina tongan ba phurup ama oina sakhanglakpagum tawrakliba phurup sing loinana lamdam asida anganba amadi athengba matamda sanglaktuna lamdam asida khunda leitaduna lamdam asigi mi oina sakhanggaba sing ngasidi lamdam asigi mi oina aikoina sakhangnare makhoi kayagi wari singbul singdi mitei gi puwari neinabada masana adumak yaujagadaba wari ngaktane phurup sing adugi tongan ba puwari ama semba amadi neinabagi mathau tade mitei gi puwari neinabada yaurba phurup sing adugi asengba masaksu lamdam asigi apunbagi saktam
sagatpada mayek sengna yauriba makhoigi masaksingna oigadabani madu khangdana hinnaraktraba amadi asemba wari wakhong kayada yumpham semnaduna hinnaraklabadi kaidawnungda nungsi chanana apunbagi saktam ngakna hingminaba ngamloi ngasi phawda maitai singna hingminariba phurup amatabu tathi taoina hanthana yengba amadi thawoidaba amta tawde takomsu thokte adubu maitai singi punsi mahing amadi mitai phurupki chanabida singnarakpa thawoiraktaba amadi lamdam sigi apunbada singsep tharakpa kayadagi masa ngak thok chananaba thabak kaya pangthoktuna laiba mitai ni laibak thibade hingminariba phurup kharana masagi oijaba thiba mifam khara sinduna maitai sibu minungsi leitaba tawbimal khangdaba phurup ama oina uhannaba tatana honaba thamoi songna nungaite mifam singasida masagi oijaba thiba mapa mapu masak khangdaba masa yolaga chaba mitai kharana mathau haptuna maitai singbu lebak miyamda yonba amadi lana uhannaba honaba awangba thakta pende mitai di mitai ni phanayamna yolabasu phanayamna haijulabasu mitai gi puwari liklam kayada lengdana hongba naidana leigani puwari isel amadi thodok wathok singbu semjin sajinba amadi anobo puwari kya semgalakpada thawna phana thengnanaba sem saduna leire migi mafam munduna phamnaba honaduna irang sagatnaba kaidawnungda honaroidabane chanadaba puwari kya semgatuna maitai gi puwari bu maring marang hannaba kaidawnungda honaroidabane mitai larik haiba saba masana masabu khangbada lamba laitre khanjaba khunekta chatpa leibak nungsiba apunbagi wakhal khanba saba mafurupu yolba maitai sing section bio amade nakhoigi lamsat hongdokpiyo nakhoigi lamsat sing hongdrabadi mapung mapo khudingda maitai singna nakhoibu ngakpiroi amoromda phurum masel marakta amana amada nungsinadana bu hu kamsinba khudakta lepkadabani KKL na matam khudimakta phurup masel nungsi sanana hingminaduna apunba Manipur ama semgatnaba sem saduna lei atopa phurup amatabu yengthiba leite social media da KKL bu lana uhannaba honaba khudakta lepkadabani loinana UMPC na tongan ba mipamda KKL bu panduna saiba khudakta lepo masina makhata ba pamdaba thodok thoraklabadi UMPC na mai chubani haina laugani haina sero asna makhata rakle